누피 티젤라오 아콘 마얌세 꼼나바 낭 레르보 레이트리 마인 떠오드나 아이즈 레이트리 에 아잉원나 싱락보 까나로 나콕도 시즌어 할루 얌문나 칼루 아이나 나원나 누미니니 마탐피니 싱무 싱나라와 나콩 강게 나콧 강게 투디 가니 나 폰시도 소이나이비오 이제니 소이나이비오 옆밤르나 롯 풍예 Hỏi anh ngoại thế Kari sani Cái sự sẵn thế sani ngai su kai su lete da Hello, PC Selo. Karigia. PD Selicity. Kori minune siba. Hotamona chimay chok siye. As. Satyam na chatning bado. Aduda. Kongaw furit apaba matta leta bado. Tamona tolo pangaga. Lebi nena ngai bado. Aray ba ma heta sesang gada bado. Nan ba hai bado na sai program dat pada nan gada bado. 간데 레이 징게라 징웨라 앙암 꼬이냐라지 아이나 어디 꼬이니 누피자 낭원나 넘버 삐라케 낭니도 좀 삐로 앙암 쳇쳇 타나네 꼬이나가 담 마탐네 후직 ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯕꯨꯡꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯀꯣꯏꯔꯒ ꯌꯥꯗ꯭ꯔꯥ 까리야 뭐냐도 까리야 할로 나옹차 아이우치다 뭐 한잘래 아시데기 누비의 awareness 끼고 하고 ꯑꯗꯨꯒ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯅꯃꯥꯗ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯣ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯅꯅꯥꯛꯇ ꯅꯪꯅ ꯇꯨꯝꯗꯨꯔꯣ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯕꯣ ꯏꯁ ꯐꯔꯦꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡ ꯑꯝꯇ ꯇꯧꯔꯛꯎꯅꯦ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠ ꯑꯝꯇ ꯊꯥꯔꯛꯀꯦꯕ ꯌꯥꯔꯣꯏꯕ ꯈꯤꯇꯒ ꯆꯤꯡꯊꯧꯕ ꯅꯪꯒꯤ ꯐꯤꯗꯣ ꯅꯪꯒꯤ ꯄꯤꯁꯨꯝꯗꯣ ꯈꯤꯇꯒ ꯁꯨꯛꯂꯛꯎ ꯅꯨꯡꯁꯤꯅ ꯑꯝꯇ ꯅꯣꯛꯂꯛꯎꯅꯦ ꯏꯁ ꯅꯃꯥꯏꯗꯣ ꯈꯤꯇ ꯊꯥꯡꯒꯠꯂꯨꯗꯅ ꯀꯅꯥ ꯇꯨꯝꯈ꯭ꯔꯒꯦ ꯅꯪ ꯀꯩꯗꯧ ꯁꯤ ꯅꯠꯇ꯭ꯔꯕ ꯃꯣꯏꯅ ꯄꯥꯔꯤ ꯂꯥꯏꯔꯤꯛꯁꯦ Nai mi ko ba matahing mga mo eh. Nabalay kita tawai de. Aduk nungsilinin to, itu pa abdali rem dadi kamay tong tari ba? Ah, nabalay tradi. Isu. Ano ba na ba miyang tari na? Papa! Tanin pa!